Andro Kendra gi MLA Th Shyamkumar na Kendra sigi singichau gi fibam yengsinkhre. Honorable MLA Th Shyamkumar Andro AC, DC Imphal East Dr. Nivedita Lairin Lakpam, SDC Tulihal Irom Nirmalna, Andro Kendra gi singichau mayok naraba sing amadi, Tulihal Village ta isingichau mayok nariba singbu yengsinkhre. MLA Th Shyamkumar na miyam gi awaba yenglaga Tulihal Mayai Leikai Community Hall da Relief Camp amasu hangtokhre. Amadi nupi angang singgi amadi chaba thakpagi oina Fire Boarding cum Coaching Institute ta hangtokhi. Masida sunatana Indian Red Cross Society Manipurna ichauna awaba chaitheng nanglaba singda angamba mateng kayamaram su pangbirami hairi. Leikai asigi miyam gi awabada saruk yabibagi damak khungang asigi clubs amadi miyam nasu thagatpa phongdorakli. Mafaudam gi mathak awang lomda ka hena ising chawkhalakpadagi ngarangdagi dam asigi gate marimak hangdokhibani. Masina maram oiraga dam sigi makharomda leiba maru oina Thobal Turel gi mapal de leiba lamsing khanghodana ichaw asi mayuk narakhibani. Nongmanini asida isingi imai tapna hengalakli. Nong asina makata na churabadi fibam hena soglakadra haina Turel mapal asida leiriba khunja kaya mipaiba poknari.